कोई सोनम पाथवन के ना लाइव थाजर अपने मालूम से कता है कानूनी हंग तक से अखोई की वीडियो से कईमी की वीडियो की सरुक खरा मतेक मतेक लौथोगा शेयर तौबा म्यूजिक हापसनदना अखोई की मीम सेंबा हाई तारे अदुमाइना शेयर तौबा खा थेंगजे मसी मतांगदा अखोई मयामसु अखोई की से खंग नतना अतोपा वीडियो जो सिनेमा की और सोम की और सुम मतेक मतेक लौथो अदुम तौबा थेंगना बिरमगनी अदो मसी से अमरोमदा अमन तौरे हाइदना अतैसु लोइना सुम मसिंग याम थोरकपगी पोर अमा अखोइना उबा फंगे अखोई मरोइना चैनल मचा मचा अनौबा हांगबा अदगी कनो मसी खंगदबा आंगांगसिंगना याम बोइनि हाइतारे चैनल अखोइना पाउ फाउनबदसु आंगांग ओइरंबगुमना याम बोइ दे आंगांग मचा अजुम फेसबुक की कनोदा पेज कुंबा नत्रगा यूट्यूब चैनल कुंबा सुमाइना याम थेंगनाजरे अदु सिगी मतांग हाइजनिंगबुती अमन यारे न सुम तौरगदी अतैसु तौनोपगी पोट अमा लाए अदगी सुम सुम मोगी अखोई खक नतना मी अतोपगी कंटेंट मयाम अमा माना खोमजलगा म्यूजिक हापसलगा मसागी कंटेंट सारगा चैनल हांगगा पसा तानगी खनबा अदुमबा हाइबदी लेमना तानिंग भाई तारे मसागी ऑन मसागी आइडिया ना मसागी क्रिएटिविटी ना पुथोगा चैनल हांग नतबा मयाम की अवाइब सिंगजिदा मान म्यूजिक हापसलगा तौबसे मसी याम लानबा वाफमनी अदगी अखोइदसु अखोगी चैनल असिदसु सोई अखोइना फंगिबा अखोई सि लैबा स्टाफ मयाम से अखोगी क्रिएटर ना यूट्यूब तगी लाकपा एड्सिंग एडवर्टाइजिंग दगी फंगबा रेवेन्यू अदुना अखोई मयाम की पेएससी पीरियन चलाइनी सोम मयाम ना सुम कनो तौबदा मतेक मतेक थागत खिबदा अखोइना व्यू जे फनयाम याम ने येंबा 4K 5K 10K अदै हेना येंबा भाव थेंगनरे अखोगी चैनल अतोप हाइतारे अखोगी कईमी से थागतलगा अदगी कमेंदा खर थुना थागत पिरोगा हायगा होय होय अखोई खर थु थागतनबा तौगे कायने मसागी कंटेंट सारगा खुमदनगसु तौबसु रिप्लाईगसु तौबा चैनल जु थेंगनरे अदम असि अखोई लॉन्ग टर्म दा अखोई द सोए सम सम हाय काना मसी अइना सु ममांगसु अतोपा लाइफ ता हाजगे अखोई दुकान अमदा दुकान मपू नतबा मियोय अमना संगागा मागी पोतु मपू सारगा योंथोगा पैसा लौर चखिबगुमबनी मसी अखोइबु नुसिबिदना मयाम शेयर तौबिबा सपोर्ट तौबिबा मयाम अमा यावरी मदो अखोइना याम थि नुसी याम थागतचरी अदगी लिंक शेयर तौबदा अखोइ कई अकाइबा लेजदे अखोइगी प्रोमोदो ओइगेरा कनोदो ओइगेरा शेयर हाइबदी अखोइगी लिंक तो शेयर तौबा वीडियो तो लौथोगा अदु थागत पनतबा अदुदि अपलोड कौरे शेयर कौदेबा अपलोड तो नेबा खोइने याजनिंगदेसि अपलोड तो मपुगे याबा याउदना माइ थागत पदो पाइरेसी कौई अदुना मदुगी मतांगदा मयामना थेंगनबिदना अखोइदा रिपोर्ट मयाम तौबिरे सुमाइना अतोपा न थागले खोलेना अखोइदा पाउ मयाम पिबिरे अदुगी दमक्ता हनाना मयामबु थागतचरी अदा होजि हाइनिंगसे अखोइदा अखोइसु नुमान नुमिताबसिदा पुंग 9:10 दगी लागा पुंग 6-7 फाउ थबक लेपतना सुजैनी अदगी एनिमेशन हाइबसी चुमनगी ब्लॉगिंग तौबा नत्रगा वीडियो नंबर सिंगा अखोगी एनिमेशन के खेनबसी कैनो हाय कान वीडियो दो अखोई सिगी मतांग द वीडियो नंबर से ने वारी अमा लेनी स्क्रिप्ट अमा लेनी स्क्रिप्ट तो पूरगा चटलगा अखोगी मयाम अखोई आर्टिस्ट सिंग नत्र मोय क्रू सिंग दो चटलगा नमुरनी हलागा वीडियो दो कंप्यूटर हापचलगे एडिटिंग तौरगा म्यूजिक खरा हापगा लोरे थबक से अदो एनिमेशन की सिना अखोई एनिमेशन प्रोसेस ता कैरेक्टर साबा मूवमेंट तौबा माउथ हापा अदगी बोन बाइंडिंग अदगी मखल मखल मयाम लैग्रे अदगी फ्रेम की बिसु मयाम लैग्रे मयाम हेना कुपना खामरो अदोसु एनिमेशन दा प्रोसेस मयाम लैग्रे अदुगी मयाम से लोर मतुंगा VFX आर्टिस्ट ना मु आइना सेमैबे एनिमेशन दो माना लौरगा बैकग्राउंड दो इंटीग्रेट तौरगा अनि दो पुंसन हलालगा अदैदा मैजिक सम है अखोगी पावर कापै और मैजिक थोन और अदो हाप तोरिबा अरंग अराक सिंदो VFX आर्टिस्ट ना मतम सांग प्रोसेस तम तौदोइनी अदुदो मु लोयरगा रेंडर तौरगा अखोई एडिटर अमदा मु फाइन कनोदा हापकदोइनी माना मु समदोइनी लाइनअप तौदोइनी अदु लोयर कांदा अखोगी क्रिएटर ना मयाम जे लोइ मॉनिटर तौरगा सबटाइटल हापतना खोतना सोयंगाम येंगा थादरगदोइनी हाइबदि सम सम हायबदा चुमनगी वीडियो अमा एडिटिंग तौबगा एनिमेशन दा तौबर खेनैसे सरुक 10 मतम चंग हेले अदुन अखोई नोआबदगिना नुमिताब फाव अदुम सिदा सेम लैने अदुन मयामनसु ड्यूरेशन हेना सांगना सांगना हापियो हाबजे अखोइसे
ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏ ꯇꯔꯥ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯤ ꯚꯤ ꯆꯦꯅꯦꯜꯒꯤꯗꯤ ꯃꯣꯏ ꯃꯌꯥꯝ ꯂꯩꯗꯃꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅꯤ ꯇꯤ ꯚꯤ ꯆꯦꯅꯦꯜ ꯅꯠꯇꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒ ꯇꯤ ꯚꯤ ꯆꯦꯅꯦꯜꯒꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯁꯨꯝ ꯈꯪꯗꯕꯒꯤꯅꯤ ꯃꯗꯨ ꯈꯪꯗꯗꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯀꯩꯃꯤꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯥꯏꯖꯔꯤꯅꯦꯕ ꯑꯗꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒ ꯇꯤ ꯚꯤ ꯆꯦꯅꯦꯜꯒ ꯕꯖꯦꯠꯀꯤ ꯃꯇꯥꯡꯗꯁꯨ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯁ꯭ꯇꯔꯦꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯁꯤꯗꯤ ꯇꯤ ꯚꯤ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯂꯦꯚꯦꯜꯗꯣ ꯍꯥꯏꯒꯠꯈ꯭ꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯚꯥꯕꯣꯛ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯌꯨꯇꯨꯕꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯍꯧꯒꯠꯂꯛꯄꯗ ꯃꯔꯛꯇ ꯂꯥꯛꯏ ꯑꯦꯗꯚꯔꯇꯥꯏꯁ ꯑꯗꯨꯗꯒꯤ ꯀꯥꯕ ꯔꯦꯚꯤꯅ꯭ꯌꯨꯗꯨꯅ ꯐꯪꯕ ꯀꯩꯅꯣ ꯆꯦꯅꯦꯜꯗꯨꯅ ꯆꯂꯥꯏꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯒꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯍꯟꯒꯦꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯋꯥꯔꯤꯁꯦ ꯐꯖꯍꯟꯅꯕ ꯑꯦꯅꯤꯃꯦꯁꯟ ꯐꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯂꯣꯟꯅ ꯂꯧꯊꯣꯛꯑꯒ ꯑꯞꯂꯣꯗ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯃꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯐꯖꯕ ꯍꯥꯞꯄꯝꯃꯦ ꯀꯥꯏꯅ ꯑꯦꯁ ꯃꯣꯏꯁꯦ ꯐꯖꯩꯅꯦꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯁꯦ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯅꯦꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯄꯤꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯈꯔ ꯈꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯗꯅ ꯅꯣꯏꯅꯗꯤ ꯅꯨꯡꯁꯤꯔꯤꯅꯦꯅ ꯈꯤꯇꯪ ꯂꯧꯊꯣꯛꯑꯒ ꯁ꯭ꯇꯦꯇꯁꯇ ꯊꯝꯕ ꯁ꯭ꯇꯣꯔꯤꯗ ꯊꯝꯕ ꯅꯣꯏꯅꯗꯤ ꯀꯩꯝꯇ ꯈꯟꯖꯗꯕ ꯑꯩꯈꯣꯏꯒꯤꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯀꯩꯃꯤ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯊꯝꯃꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯄꯦꯖ ꯂꯩꯕ ꯃꯤꯅꯗꯤ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯀꯟꯇꯦꯟ ꯁꯥꯔꯒ ꯊꯥꯒꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯔꯤꯄꯣꯔꯠꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯩ ꯃꯣꯏ ꯆꯦꯅꯦꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯈꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯦꯟꯈꯩꯅ ꯆꯪꯁꯤꯜꯂꯒ ꯀꯃꯦꯟꯗ ꯉꯥꯡꯕꯤꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯔꯤꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯃꯌꯥꯝꯕꯨꯗꯤ ꯀꯥꯟꯊꯣꯛꯈ꯭रे ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯗꯦ ꯋꯥꯔꯧꯕꯤꯅꯣ ꯑꯩ ꯑꯍꯥꯟꯕꯗ ꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟꯁꯦ ꯇꯧ ꯂꯣꯏꯔꯒ ꯁꯣꯅꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯃꯦꯟꯗꯣ ꯃꯌꯥꯝꯒꯤ ꯄꯥꯊꯣꯛꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯦ ꯁꯤꯃꯤꯂꯥ ꯂꯩꯃ ꯀꯣꯟꯖꯦꯡꯕꯝꯒꯤ ꯊꯥꯒꯠꯂꯣ ꯍꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯨꯃꯤꯂꯥ ꯂꯩꯃ ꯀꯣꯟꯖꯦꯡꯃꯝ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯐꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯃꯥ ꯀꯃꯦꯟ ꯑꯗꯨꯝ ꯄꯤ ꯌꯥꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯄꯨꯄꯨ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯑꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯇꯩ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯁꯣꯅꯝ ꯄꯥꯊꯣꯛꯆꯍꯟꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯦꯁꯤꯒꯤ ꯑꯞꯂꯣꯗ ꯇꯧꯔꯒ ꯂꯣꯟꯅ ꯃꯤꯒꯤ ꯄꯣꯠꯁꯦ ꯃꯁꯥꯒꯤ ꯆꯦꯅꯦꯜꯗ ꯅꯠꯇ꯭ꯔꯒ ꯄꯦꯖꯇ ꯊꯥꯒꯠꯄꯁꯦ ꯌꯨꯇꯨꯕ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯐꯤꯜꯝꯒꯤꯁꯨꯅꯤ ꯐꯤꯜꯝ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯐꯣꯔꯝꯒꯤ ꯆꯤꯌꯔꯃꯦꯟꯅ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯅꯂꯥꯗ ꯌꯣꯟꯊꯣꯛꯄ ꯀꯦꯁꯦꯠ ꯆꯥꯛꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯐꯤꯜꯝꯒꯤꯁꯨ ꯀꯣꯄꯤꯔꯥꯏꯠꯀꯤ ꯄꯣꯠ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯀꯣꯄꯤꯔꯥꯏꯠꯇꯣ ꯊꯥꯕ ꯃꯇꯝꯗ ꯃꯣꯏ ꯆꯦꯅꯦꯜꯗꯣ ꯚꯤꯗꯤꯑꯣꯗꯣ ꯀꯛꯈꯤꯕ ꯌꯥꯏ ꯑꯅꯤ ꯑꯍꯨꯝꯔꯛ ꯁꯨꯅ ꯊꯥꯒꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯔꯒ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯇꯠꯈꯤꯕꯐꯥꯎ ꯌꯥꯏ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉꯒ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯖꯤꯜꯂꯒ ꯇꯠꯍꯟꯈꯤꯕꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯅ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯍꯥꯡꯉꯒ ꯆꯦꯅꯦꯜ ꯍꯥꯡꯕꯤꯌꯨ ꯑꯗꯨꯗꯨꯅ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯈꯟꯖꯩ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯁ꯭ꯀꯤꯞ ꯇꯧꯈꯤꯗꯣꯔꯦ ꯁꯣꯅꯝ ꯄꯥꯊꯣꯛꯆꯍꯟꯒꯦ ꯑꯩ ꯀꯩꯅꯤ 36ꯀꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯨꯔꯤ ꯔꯙꯥ ꯇꯣꯟꯖꯝꯁꯨ ꯗꯥ ꯔꯣꯖꯦꯁ ꯑꯃꯗꯤ ꯁꯣꯅꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯔꯙꯥ ꯇꯣꯟꯖꯝꯖꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯎꯖꯕ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯐꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯂꯩ ꯇꯣꯞ ꯐꯦꯟ ꯅꯠꯇꯕ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕ ꯃꯔꯛꯇꯒꯤ ꯌꯦꯡꯍꯧꯔꯕꯅꯤ나 ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯄꯥꯏ ꯂꯣꯏ ꯌꯦꯡꯉꯦꯒ ꯍꯥꯏꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯃꯨꯛ ꯌꯥꯎꯏ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯀꯣꯛꯇꯒꯤ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯌꯦꯡꯉꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯕꯁꯤꯡꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯔꯛꯇ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯁꯨ ꯃꯀꯣꯛꯇ ꯌꯦꯡꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯊꯕꯛꯇ ꯃꯈꯥ ꯆꯠꯊꯖꯒꯦ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛ ꯂꯧꯖꯒꯦ ꯁꯣꯅꯝꯗ ꯃꯥꯏꯛ ꯆꯦꯟꯖꯒꯦ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯁꯨ ꯃꯤꯡ ꯄꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯖꯩ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯗꯨꯃꯛ ꯄꯥꯖꯩ ꯑꯗꯨꯒ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯏꯄꯤꯁꯣꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯀꯩꯃꯤ ꯁꯦꯔꯤꯌꯦꯜ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛꯇ ꯇꯣꯏꯅ ꯑꯗꯨꯝ ꯃꯤꯡ ꯎꯖꯕ ꯃꯃꯤꯡ ꯈꯔ ꯌꯥꯎꯋꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯔꯛꯏꯗꯣ ꯑꯗꯨꯒ ꯑꯇꯩꯁꯨ ꯃꯌꯥꯝ ꯄꯤꯕꯤꯔꯛꯏ ꯃꯌꯥम ꯁꯞꯄꯣꯔꯠ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯡ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯄꯟꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕꯗꯗꯤ ꯂꯣꯏꯅ ꯄꯥꯖꯔꯦ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯀꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯗꯥ ꯔꯣꯖꯦꯁꯁꯦ ꯊꯥꯏꯅ ꯎꯈ꯭ꯔꯦ ꯕꯨꯠꯀꯤ ꯐꯤꯂꯝꯗ ꯔꯣꯖꯦꯟ ꯍꯩꯁꯇꯥꯝꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯃꯃꯥꯡꯗ ꯗꯥ ꯔꯣꯖꯦꯁ ꯕꯨꯠꯀꯤ ꯐꯤꯂꯝ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯃꯦꯟꯁ ꯄꯥꯔꯤꯕ ꯏꯆꯦ ꯑꯩꯗꯤ ꯎꯗ꯭ꯔꯣ ꯂꯥꯂꯨꯝꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯎꯔꯒ ꯑꯩꯅ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯏꯁꯤꯅꯤ ꯑꯗꯨꯒ ꯎꯗꯗꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯒꯅꯨ ꯑꯎꯕꯈꯩꯗꯤ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯖꯩ
ꯑꯩꯈꯣꯏꯗꯤ ꯀꯩꯃꯤꯗꯩ ꯁꯣꯅꯝ ꯆꯅꯨꯒꯤ ꯚꯣꯏꯁꯁꯤꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏ KOC ꯏꯃꯥ ꯂꯩꯕꯥꯛ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯣꯏꯁꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯖꯦꯁꯟ ꯑꯩꯒꯤ ꯎꯗ꯭ꯔꯤꯕꯣ ꯁꯤꯁꯇꯔ ꯎꯔꯦ ꯑꯩ ꯍꯧꯖꯤꯛ ꯎꯔꯒ ꯄꯥꯊꯣꯛꯆꯔꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯌꯥꯝꯅ ꯐꯖꯩ ꯋꯥꯈꯜꯂꯣꯟꯁꯨ ꯐꯖꯩ ꯍꯥꯏꯕꯗꯤ ꯊꯕꯛꯅ ꯇꯥꯛꯂꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯃꯗꯤ ꯑꯍꯟꯁꯨ ꯊꯦꯡꯛꯁ ꯑꯦꯂꯣꯠ ꯗꯤꯅꯦꯁꯣꯔ ꯁꯤꯡ KS ꯊꯦꯡꯛ ꯌꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯍꯟꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯕꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯁꯨ ꯗꯥ ꯔꯣꯖꯦꯁꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯈ꯭ꯔꯕꯗꯨꯅꯤ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯊꯣꯛꯑꯒ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯁꯥꯔꯒ ꯑꯗꯣꯝꯒꯤ ꯄꯦꯖꯇ ꯅꯠꯇ꯭ꯔꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯍꯥꯞꯄꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯨꯝꯗ ꯁꯨꯔꯤꯉꯩ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯆꯥꯡ ꯅꯥꯏꯗꯦ ꯆꯥꯡ नायꯕꯤꯌꯣꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯝ नायꯕꯁꯨ ꯉꯝꯃꯝꯗे ꯌꯨꯝꯗ ꯁꯨꯅꯔꯤꯉꯩꯗꯗꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯤꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯕꯗꯒꯤ ꯑꯣꯐꯤꯁꯁꯦ ꯍꯥꯡꯗꯣꯔꯛꯑꯦ ꯑꯣꯐꯤꯁꯁꯦ ꯍꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯨꯡꯇꯤꯒꯤꯗꯤ ꯁꯨꯏ ꯑꯗꯨꯕꯨ ꯃꯇꯝ ꯍꯦꯟꯕ ꯈꯨꯠ ꯆꯪꯅ ꯇꯧꯔꯛꯄꯁꯦ ꯑꯣꯐꯤꯁꯇ ꯂꯥꯛꯄꯗꯒꯤ ꯍꯦꯜꯂꯦ ꯑꯃꯔꯣꯝꯗ ꯃꯩꯒꯤ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯒ ꯑꯣꯐꯤꯁꯁꯤꯗ 24 ꯑꯋꯥꯔ ꯑꯗꯨꯝ ꯐꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯉꯟꯅ ꯍꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯉꯟꯅ ꯍꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯀ꯭ꯔꯦꯇꯔ ꯑꯗꯨꯒ ꯁꯨꯄꯔꯚꯥꯏꯖꯔ ꯗꯥ ꯔꯣꯖꯦꯁ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯄꯨꯡ 9 ꯁꯤꯗꯒꯤ ꯂꯥꯛꯑꯒ 6 ꯇꯔꯦꯠꯇ ꯍꯜꯂꯦꯕ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯀꯨꯡꯕ ꯍꯦꯟꯖꯔꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯍꯥꯞꯄ ꯉꯝꯃꯛꯏꯁꯦ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯂꯥꯟꯁꯦ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯍꯥꯞꯄꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯐꯥꯎꯕ ꯂꯩꯖꯔꯤ ꯑꯗꯨꯅ ꯁꯤꯁꯦ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯃꯤꯒꯤ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯁꯥꯔꯒ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯂꯧꯊꯣꯛꯄꯤꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅꯦ ꯍꯥꯏꯕꯗꯣ ꯈꯟꯕꯤꯌꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯏꯚꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯗꯨꯒꯤ ꯀꯟꯇꯦꯟꯗꯨ ꯎꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯄꯤꯕꯤꯔꯛꯎ ꯄꯤꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯆꯦ ꯀꯩꯃꯤ ꯏꯄꯤꯁꯣꯗ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯏꯄꯤꯁꯣꯗꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯈꯔ ꯑꯗꯨꯝ ꯂꯩꯒꯤꯅꯤ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯍꯥꯏ ꯆꯦ ꯁꯣꯅꯝ ꯍꯥꯎ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯩꯃꯤ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯒꯦ ꯀꯩꯃꯤꯁꯦ ꯏꯄꯤꯁꯣꯗ ꯀꯌꯥꯐꯧ ꯑꯣꯏꯗꯣꯏꯅꯣ ꯆꯦ ꯁꯣꯅꯝ ꯏꯄꯤꯁꯣꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯀꯦ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯀꯁꯥ ꯕ꯭ꯔꯗꯔ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯗꯣ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯝꯇꯪ ꯈꯤꯇꯪ ꯍꯪꯀꯠꯂꯒ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯀꯩ ꯍꯥꯏꯒꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯃ ꯈꯤꯇꯪ ꯈꯟꯊꯕꯤꯔꯣ थागतपदो थागतपि बताने बना जे There's this microphone amadu ostala yuza अखोगी वीडियो से हारक बयाव को अखोई थागत के हंगिबो क्वेश्चन जे थागत पाए से अखोई कंटेंट से को अखोई मसागी कंटेंट अखोई ओरिजिनल कंटेंट अखोई ने सेमजबनेबो अदो सोमदा चैनल अतै अतै थागत अखोई परमिशन होजि गिना कनामते पीदेबको अदना यारगदी अखोगी वीडियो थागतबगे थबकसे टोकसे अखोई ने तैब थबकसे समना हाइदबदे हेलागी थबक नाते हाइतारेको हेलागी थबक नतबनिना अखोगी वीडियो से सिजनरगा थागके खोके हाबगी वाफमसिमा थंबिरनो अदुगा तौसु तौबिगनो हाइजरी अदो करिगुम्बा तौरम्बा तारगदी अखोई अदम तंगाय फतन हाइतारे तौदबे यादबा आइगी इपोदो हुरालगा इने येंगबुदी यादबनिना एज ए कंटेंट क्रिएटर मोइना आई तंगाय फतबा एक्शन अदम लौजरकनी एक्शन लौजबा हाइजे एक्शन लौबा हाइजे यामना वहाई कनबो ओनदी थोमबा याइ खो सब्सक्राइबर्स अदुबो तंगाय फतबा हाइबदी सोमजो खरा येंबियो सोमगी युमदा लेबा पोतो कनागुम्बा मीम हुराला पुरगा सुम पोतो दुम येंगा लेबिगद्रो सोमसो ले सुंगले लेरोइन खनलेको अदम अदुना समाने सोमना खोगी कंटेंट जे खोगी अपलोड तौगे हागे हाइबसे सनादो खोगी पोसे हुरान मो चमनायबको अदुना मसि तौबिगनो अदि एनिमेशन मा सेन बोनबदा क्याम वागे हाइबसे मयानसु खरा खंबियो अदुगा खोगी चैनल सु
ꯉꯁꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏ ꯍꯤꯡꯖꯔꯛꯄꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯦ ꯇꯣꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯔꯟ ꯇꯧꯕ ꯉꯝꯃꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯟꯇꯦꯟꯁꯦ ꯊꯥꯒꯠꯄ ꯈꯣꯠꯄꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏज़ ꯇꯧꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯑꯩꯈꯣꯏ ꯑꯌꯥꯕꯃꯗꯤ ꯑꯩꯈꯣꯏ ꯁꯨꯡꯄꯤ ꯄꯤꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯅꯦ ꯍꯧꯖꯤꯛ ꯊꯝꯕꯤꯔꯝꯂꯤꯕ ꯋꯥꯐꯝꯗꯣ ꯉꯁꯥꯏꯗꯒꯤ ꯗꯥ ꯔꯣꯖꯦꯁꯅꯁꯨ ꯁꯨꯄꯔꯚꯥꯏꯖꯔ ꯗꯥ ꯔꯣꯖꯦꯁꯅꯁꯨ ꯋꯥꯐꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗ ꯊꯧꯑꯣꯏꯗꯕ ꯅꯠꯇ꯭ꯔꯒ ꯇꯥꯍꯧꯗꯕꯒꯤ ꯈꯪꯗꯕꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯁꯨ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯗꯨ ꯀꯨꯏꯅ ꯆꯠꯀꯗꯕ ꯃꯥꯟꯗꯦ ꯀꯩꯃꯤ 36ꯁꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯊꯥꯕꯤꯔꯛꯇꯣꯏꯅꯣ ꯍꯌꯦꯡꯒꯤ ꯃꯊꯪꯁꯤꯗ ꯊꯥꯗꯣꯏꯅꯦ ꯀꯩꯃꯤ 36 ꯉꯁꯤ ꯇꯤꯖꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯊꯥꯔꯛꯑꯅꯤ 36 ꯑꯃꯨꯛ ꯍꯌꯦꯡꯒꯤ ꯃꯊꯪꯗ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯤꯖꯔ ꯈꯛꯇꯪ ꯊꯥꯔꯒ ꯄꯩꯁా ꯇꯥꯜꯂ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏꯅ ꯅꯣꯏꯁꯦ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯇꯧꯔꯤꯔꯥ ꯇꯤꯖꯔ ꯊꯥꯗꯣꯛꯏꯁꯦ ꯀꯩꯃꯤ ꯊꯥꯗꯣꯛꯎ ꯀꯥꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯤꯖꯔ ꯊꯥꯕ ꯊꯥꯗꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯎꯁꯟꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯕ ꯅꯤꯌꯣꯝ ꯈꯔ ꯂꯩꯖꯩ ꯇꯉꯥꯏ ꯐꯗꯅ ꯊꯥꯗꯕ ꯌꯥꯗꯕꯒꯤ ꯊꯥꯕꯅꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯀꯩꯃꯤꯁꯨ ꯁꯦꯝꯕ ꯉꯝꯗꯦ ꯌꯥꯝꯅ ꯋꯥꯏ ꯑꯦꯅꯤꯃꯦꯁꯟꯅꯤꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ರೆ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤꯗꯤ ꯍꯥꯞꯄ ꯉꯝꯗꯦ ꯑꯗꯨꯒ ꯇꯤꯖꯔ ꯊꯥꯔꯤꯁꯤꯁꯨ ꯊꯥꯗꯕ ꯌꯥꯗꯕꯒꯤ ꯊꯥꯔꯤꯅꯦ ꯑꯗꯨꯅ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯅ ꯎꯁꯟꯕꯤꯔꯛꯀꯅꯨ ꯄꯩꯁా ꯇꯥꯟꯕ ꯇꯥꯟꯗꯕꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯅ ꯊꯝꯕꯤꯀꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯒꯦ ꯔꯥꯖꯦꯁ ꯅꯤꯡꯊꯧꯖꯝ ꯃꯤꯅ ꯇꯧꯖꯔꯤꯕ ꯊꯕꯛꯄꯨ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯕꯤꯒꯦꯗꯤ ꯈꯟꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯀꯦ ꯀꯥꯏꯅ ꯇꯧꯕꯁꯤ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯔꯣ ꯁꯄꯣꯔꯠ ꯑꯣꯏꯅ ꯇꯧꯅꯁꯤ ꯊꯦꯡꯛ ꯌꯨ ꯔꯥꯖꯦꯁ ꯅꯤꯡꯊꯧꯖꯝ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯔꯤ ꯃꯔꯣꯜ ꯌꯥꯝ ꯆꯨꯝꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ 30 ꯁꯦꯀꯦꯟ ꯈꯛ ꯏꯗꯤꯠ ꯇꯧꯔꯒ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯑꯣꯏꯅ ꯊꯥꯒꯠꯄꯗꯤ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ ꯁꯤꯛꯁꯇꯔ MK ꯃꯥꯂꯦꯝ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯦꯛꯇꯣ ꯐꯖꯕꯒꯤ ꯑꯗꯣꯝꯅ ꯁ꯭ꯇꯦꯇꯁꯇ ꯊꯝꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯅ ꯁ꯭ꯇꯦꯇꯁꯇ ꯊꯝꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯃꯤ ꯅꯠꯇ꯭ꯔꯒ FB ꯄꯥꯏꯕ ꯃꯁꯥꯒꯤ ꯄꯦꯖ ꯍꯥꯡꯕ ꯃꯤꯅ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯀꯟꯇꯦꯟ ꯁꯥꯔꯒ ꯊꯥꯒꯠꯂꯛꯄꯒꯤ ꯃꯔꯝꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯏꯕꯗꯨꯅ ꯑꯊꯤꯡꯕꯗꯣ ꯄꯤꯖꯕꯅꯤ ꯍꯣꯏ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯒꯤ ꯁ꯭ꯇꯦꯇꯁꯇ ꯄꯥꯝꯕꯒꯤ ꯊꯥꯒꯠꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯊꯤꯡꯖꯟꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯤꯡꯗꯕꯁꯨ ꯌꯥꯗꯕ ꯑꯗꯣꯝꯅ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯄ ꯃꯇꯦꯛꯇꯣ ꯂꯧꯊꯣꯛꯑꯒ ꯑꯇꯣꯞꯄ ꯃꯤꯅ ꯀꯟꯇꯦꯟ ꯁꯥꯔꯒ ꯊꯥꯒꯠꯂꯛꯄ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯂꯤꯡꯛ ꯁꯤꯌꯔ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦꯒꯤ ꯚꯣꯏꯁꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛꯁ ꯆꯦ ꯀꯃꯦꯟ ꯌꯦꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅೋ ꯏꯅꯥꯎ ꯊꯥꯡꯖꯝ ꯑꯩ ꯀꯃꯦꯟ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯎꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯋꯥꯔꯧꯕꯤꯒꯅꯨ ꯂꯥꯏꯞꯁꯤ ꯃꯤ ꯌꯥꯝꯅ ꯆꯦ ꯁꯣꯅꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯈꯜꯂꯛꯑꯦ ꯆꯨꯝꯃꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯆꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯞ ꯊꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯦꯃꯣꯔꯤ ꯀꯪꯂꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯨꯝꯅ ꯄꯨꯊꯣꯛꯄ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯗꯤ ꯋꯥꯏꯈꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯑꯃꯅ ꯈꯤꯇꯪ ꯀꯥꯈꯠꯄꯒ ꯆꯤꯡꯊꯕ ꯌꯥꯝ ꯂꯩꯕꯅꯤ ꯂꯦꯅꯤꯟ ꯃꯩꯇꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯍꯣꯏ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯝꯁꯨ ꯍꯣꯠꯅꯔꯤ ꯍꯣꯏ ꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯒꯤ ꯂꯤꯁꯅꯔ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯅ ꯈꯟꯖꯔꯤꯕ ꯊꯥꯖꯕ ꯑꯁꯤꯁꯨ ꯃꯥꯡꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯂꯤꯁꯅꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯐꯦꯟꯅꯤ ꯍꯥꯏꯅ ꯂꯧꯖꯩꯌꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯔꯛꯀꯅꯨ ꯀꯩꯃꯤꯁꯦ ꯅꯣꯡꯃ ꯊꯥꯕꯗ ꯄꯥꯝꯃꯦ ꯌꯧꯔꯛꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤ ꯍꯥꯞꯁꯨ ꯍꯥꯞꯄꯛꯑꯅꯤ
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯏꯗꯤꯇꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦ ꯂꯥꯛꯑꯅꯤ ꯃꯥꯁꯨ ꯌꯥꯎꯁꯪ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯉꯝꯖꯔꯒꯅꯤ ꯑꯕꯥꯁ ꯈꯥꯟ ꯆꯦꯁꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯦ ꯑꯕꯥꯁ ꯈꯥꯟ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯦ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯩ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯃꯦꯟ ꯔꯤꯗꯤꯡ ꯇꯧꯕ ꯀꯥꯟꯗ ꯅꯪꯒꯤ ꯀꯃꯦꯟꯗꯣ ꯎꯍꯧꯗꯕꯒꯤ ꯑꯣꯏꯔꯦ ꯋꯥꯔꯧꯕꯤꯒꯅꯨꯗ ꯎꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯕꯗꯁꯨ ꯑꯕꯥꯁ ꯈꯥꯟꯒꯤ ꯀꯃꯦꯟꯁꯦ ꯊꯦꯡꯗꯤ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯉꯁꯤꯗꯤ ꯎꯔꯦ ꯌꯥꯝꯅ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯕꯥꯁ ꯈꯥꯟ ꯊꯃꯣꯏ ꯅꯍꯥꯟꯁꯨ ꯌꯥꯝ ꯋꯥꯔꯧꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯩꯒꯤ ꯀꯃꯦꯟꯗꯤ ꯁꯨꯡꯄꯥ ꯄꯥꯕꯤꯔꯛꯇꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯑꯗꯣ ꯑꯩꯅ ꯎꯍꯧꯗꯕꯗꯒꯤ ꯄꯥꯈꯤꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯀꯥꯟꯗꯗꯤ ꯁꯣꯝꯒꯤ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯦ ꯊꯥꯒꯠꯆꯔꯤ ꯑꯕꯥꯁ ꯈꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟ ꯑꯗꯨꯝ ꯊꯦꯡꯅꯖꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯥꯂꯦꯝ ꯊꯣꯏꯕꯗꯣ ꯑꯝꯇ ꯌꯦꯡꯍꯟꯕꯤꯔꯛꯎꯗꯅ ꯁꯤꯁꯇꯔ ꯀꯦꯕꯤ ꯒꯦꯃꯤꯡꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯍꯥꯏꯔꯤꯁꯦ ꯃꯥꯂꯦꯝ ꯅꯪ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯔꯛꯑꯣ ꯅꯪꯗꯣ ꯑꯝꯇ ꯌꯦꯡꯍꯟꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯦ ꯀꯅꯥꯅꯣ ꯀꯦꯕꯤ ꯀꯦꯕꯤ ꯒꯦꯃꯤꯡ ꯍꯥꯏ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯀꯃꯦꯟ ꯃꯌꯥꯝ ꯌꯥꯝꯃꯦ ꯃꯥꯒꯤꯁꯦ ꯂꯩꯔꯦ ꯂꯩꯔꯦ ꯆꯦꯡꯉꯦ ꯎꯔꯦ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯤꯅ ꯈꯔ ꯍꯦꯟꯈꯤꯕꯗꯣ ꯀꯜꯂꯛꯄ ꯑꯗꯨꯒꯤꯅꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯅꯣꯡꯃꯗꯤ ꯃꯣꯏꯒꯤ ꯑꯁꯣꯏꯕꯁꯨ ꯈꯪꯂꯛꯀꯅꯤ ꯔꯣꯖꯦꯟ ꯍꯩꯁꯅꯥꯝ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯁꯣꯏꯕ ꯈꯪꯂꯛꯄ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯒꯤ ꯑꯋꯥꯕꯁꯨ ꯈꯪꯕꯤꯕ ꯑꯣꯏꯌꯨ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯜꯂꯛꯄ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯋꯥꯠꯈꯤꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯤ ꯉꯥꯏꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯔꯦꯟꯃꯌꯨꯝ ꯔꯣꯂꯦꯜ ꯆꯦ ꯑꯩꯒꯤꯁꯨ ꯄꯥꯔꯛꯇꯦ ꯎꯔꯒꯗꯤ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯖꯔꯛꯑꯦ ꯂꯥꯏꯔꯦꯟꯃꯌꯨꯝ ꯔꯣꯂꯦꯜ ꯑꯦꯛꯖꯥꯝꯅꯤ ꯀꯩꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯔꯣꯏ ꯈꯜꯂꯤꯕꯅꯤ ꯉꯝꯗ꯭ꯔꯦ ꯁꯤꯛꯁꯇꯔ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯦꯛꯖꯥꯝꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯊꯥꯕꯤꯌꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯀꯩꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯒ ꯋꯥꯔꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯦꯟꯗꯤ ꯗꯦꯠ 16ꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯨꯌꯦꯜꯞ ꯊꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯐꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯇꯨꯌꯦꯜꯞ ꯊꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯃꯥꯏ ꯄꯥꯛꯅ ꯐꯖꯅ ꯊꯥꯕ ꯉꯝꯕ ꯑꯣꯏꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯀꯃꯦꯟꯁꯦ ꯑꯝꯇ ꯄꯥꯕꯤꯔꯛꯎ ꯐꯅꯌꯥꯝ ꯀꯃꯦꯟ ꯄꯤꯔ ꯐꯥꯎꯕ ꯄꯥꯕꯤꯔꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯃꯤꯁꯦ ꯃꯤꯅꯠ ꯈꯔ ꯁꯥꯡꯍꯟꯕꯤꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯆꯤꯆꯦ ꯑꯩ ꯉꯁꯥꯏꯒꯤ ꯀꯃꯦꯟꯁꯦ ꯎꯗꯕꯒꯤ ꯄꯥꯗꯕꯅꯤ ꯃꯤꯅꯠ ꯁꯥꯡꯕ ꯍꯥꯏꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯠꯁꯦ ꯁꯨꯝ ꯇꯦꯟꯅ ꯍꯥꯞꯄꯝꯕꯅꯦ 4 5 6 7 9 10 ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ 15 ꯃꯤꯅꯠꯁꯦ ꯑꯗꯨꯝ ꯌꯧꯔꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯉꯝꯅꯕꯗꯤ ꯍꯣꯠꯅꯔꯤ 15 ꯃꯤꯅꯠꯁꯇꯤ ꯆꯥꯡꯆꯠꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯣꯜꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯝꯕꯣꯜꯗ ꯂꯩꯌꯦ ꯆꯦ ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒ ꯃꯈꯣꯏꯕꯥꯅꯤ ꯊꯦꯡꯅꯕꯒꯤ ꯁꯤꯟ ꯃꯊꯛ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯥ ꯁꯤꯟ ꯃꯇꯦꯛ ꯑꯝꯇ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯆꯦ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯛꯀꯦ ꯌꯥꯎꯔꯛꯈꯤꯅꯤ ꯃꯦꯃꯣꯔꯤ ꯍꯥꯏꯕ ꯆꯦꯛꯁꯨ ꯅꯪ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯝꯇ ꯇꯧꯕꯤꯔꯛꯎꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯖꯔꯛꯀꯦ ꯆꯦ ꯀꯩꯃꯤꯁꯦ ꯀꯦꯁꯦꯠꯇ ꯄꯨꯊꯣꯔꯛꯀꯗ꯭ꯔꯥ ꯂꯩꯔꯦꯟꯃꯌꯨꯝ ꯔꯣꯂꯦꯜ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟ ꯇꯧꯖꯗ꯭ꯔꯤ ꯆꯦ ꯑꯩꯗꯤ ꯀꯩꯃꯤꯕꯨ ꯑꯣꯏꯔꯗꯤ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯍꯣꯏ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯆꯦꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯌꯥꯎꯁꯪ ꯀꯣꯏꯕ ꯂꯥꯛꯀꯦ ꯑꯩ ꯀꯩꯅꯧꯗꯒꯤꯅꯤ ꯀꯩꯃꯤꯗ ꯏꯗꯤꯛ ꯆꯨꯔꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ full support thank you ꯆꯦ ꯁꯣꯅꯝ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥ ꯑꯃꯨꯛ ꯍꯤꯡꯂꯛꯂꯔꯣꯏꯗ꯭ꯔꯥ ꯁꯤꯒ 3ꯂꯛ ꯁꯨꯔꯦ ꯀꯃꯦꯟ ꯄꯤꯔꯤꯕ ꯑꯩ ꯎꯗꯕꯒꯤ ꯄꯥꯖꯗꯕꯅꯤ
ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥꯁꯦ ꯍꯤꯡꯉꯛꯑꯔꯣꯏ ꯀꯩ ꯆꯤꯡꯂꯥꯏꯒꯤ ꯗꯥꯏꯂꯣग ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯑꯃꯨꯛꯇ ꯃꯇꯥꯡ ꯆꯥꯕꯗ ꯀꯣꯟꯅ ꯇꯧꯍꯟꯖꯔꯛꯀꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯇ ꯅꯍꯥꯟ ꯎꯔꯝꯃꯤ ꯋꯥꯛꯀꯤꯡ ꯂꯥꯛꯄꯗ ꯑꯍꯥꯟꯕ ꯀꯃꯦꯟꯁ ꯊꯥꯔꯒ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯀꯩꯅꯧ ꯃꯅꯤꯡꯗꯩꯅꯤ ꯑꯣ ꯀꯃꯦꯟꯁꯨ ꯄꯥꯕꯤꯗꯦ ꯀꯩꯃꯤꯒ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒ ꯆꯥꯎꯍꯟꯕ ꯀꯩꯃꯤꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒ ꯆꯥꯎꯍꯟꯕ ꯌꯥꯗ꯭ꯔꯤꯕꯣ खरा वाटकिनी वारी तोंगानबा मयाम अमा लैरी चेसोनम इबुंग कैमीदी लैट्रो इबुंग कैमी लै इबुंग कैमीदु इडिट तौरी लिंथोय ngambi sapam ongbi 6 आइगी कमेंट अमता यंगबिदे वारोबिगनो मयाम कमेंट यंगी यंगदे हाइना आई यारिबो मखैदि दुम यंगजबने अदुबु मयामगी पिरकबसिना ससत चटखिबगिने आई उरगदि दुम पाथोकचरके लिंथोय ngambi रॉबर्ट युमना मंगांगचा कैमीगी फुल सपोर्ट लेजरी मतम खुदिंगदा सोनम थैंक यू अदुमक सपोर्ट तौबियु जेगी वॉइस ना पुरात ngahole थैंक यू कैमी से हम फजई थैंक यू वादना नुंगाई खनबसी मतम कुइबा यारोय कैमीबु हुरानदुना अपलोड तौबा मिसिंगदो मखोयगी मथक्ता एक्शन लौखटफम थोई होय अदुने अखोयना वाना होनाजरिबसे कैसु लैतना खल्लगा अदोंगी कंटेंट सारगा थागतपिरागदी अखोय अहानबदा वार्निंग अदुम तौजै थागतपिगनो खोतकनोना ममांगदसु लैबता मयाम अमा हाइगरे हाइरगा सुम तौसलकपदुदी या यायना तौबा अखोयगिसे कैसु लैतेना खनबगी मवोंग अमा उरई अखोयगी चैनल खक्तगी वासु नते अदुम चैनल खुदिंगमकी ओइना आई कंटेंट हुरालगा अतोपा कंटेंट हापकपा हाइबसी यूट्यूब की नियम ओइना यादे अदुदुना अखोयना अदुम एक्शन लौखटपा हाइबसी म हौना सानी सिदा वारो बिगनु कैजिंग लाकपा साबा अंगांगदो एक्टिंग यामना हाइये माना डायलॉग तौबदो उनिंगी मतंग चाबदो उहंजरके रोजेन हैसाम कैमी तांग क्या थागलक्तोइनो अमता हाइबिरो गाइबदो वारे आइदी डेट 2 दा थागलकनी अइना नुंगाइतबा अमा लैरे कैमी से फजरगा लोखिबसिनी अइना चाइसे हौना सानी सिदी यामना पामना येंगबा पोटसे यामना पामना पामजना खंजबा पोटसे लोइगिबने हेक्ता हालेगा हाइनबदुनी आइदी यामना लामना लेरमदौ खल्लुरे अदुगा नंदी कैनौदे ओइरमे आइदी कैमीदा लाइचुरबनी आइगी पुंस होय कैनौदगिनी कैमीदा लाइचुरे हाइबसे आंगांग सोअलसु मयाम अमा हाइबिरए होय अदुम येंगबिरो कोइ दुम मयामना लाइचुरिबा वारिबदो कोकनबा कैमी एपिसोड मथंग अमुक सोइदना हापचरगे सोनम सोंगी खोंजल से याम फजई मतम सांगना मियाम की सेवा तौबा ngमखो हाइजरी थैंक यू रॉबर्ट युमना मंगांगचा अदुमक सपोर्ट तौजगे कैमी से येंगदबा मी लैट्रे याम नुंगाई कैमी से थैंक यू साना वास प्रो गेमिंग हाइब्रा कनो सिदा यूजर नेम अमा लैरिसे कमेंट से हंजन जन अदुम कनो तौरे उजरे अदो मयाम हंगबिरइबसे सोशल मीडिया की मफम ओइबनिना प्लेटफॉर्म निना खितंग नुंगाइतबगी खुमजरक्तबनी अदुना यारगदी कनो तौबिरे सोशल मीडिया निना खितंग लेंबा वा ओइना हाइबिरो सिस्टर खोगी लाइव से कमेंट गा पिज्जा बतल्ले सपोर्ट तौब मी खुयाम से आइगी कमेंट पाबा वारनी सिस्टर अदुम पिबिरो ओ उरदे अदुम पाथोकचरके
ngasi di yam harawi live kai numita laktoino khalamini che memory maibam adum khara akoi ise khara kala kanda dum hapta amda amurak kumbadi live adum thana ba tawjarake kai mi se khara sangna piro o sonam yamna ten base nungai jade ekhoina ngai bada yam hele wa ba hoi sang bai se dum 15 stay yongna ba dum hapjarake hoi ngai biramo adum aidi kai mi khangna te PUPU folk tv gi thagalak pagai loina tai aidi rada tonjam thank you thaga chari adumak kai mi khaktana tana PUPU folk tv gi content kudimak support tawbi bagi adumak su tawbiu aisu lising lak sure piri se chongo adoi pirake hairamoga yalam tatre che maram marak ta sumaina live amung tawir o wari watai sana se sum hoi tajarake jeshonam kayam na fase thank you comment pa ba se thengna da ba yaw bra amung parak ta ba yaw ri se u da ba yawe dum adudugi ni se ngasi de lab thaba thengna jare hoi adum toina lab thajawani jesonam kai mi da aigi angang kape yengning dana hoi kapado thembiro kai mi la kan da soidana yenghan biro kai numita hablak tuino date 2 da hapakani sonam kaino kari lekai no haibi badi akai ba leibra khangjaning da nai jabagni waro binu sonam ai kaino thongthak awang lekai dagini comment piri ma anh hang pada pi gidre ma palakti ne sauri che aina haidi aina piriba comment se lising lak sure haiba ngasai wai pajar ke har maga parak treba new umar ai udabagi ne hojik urabani na pajar e full support sis for your beautiful voice thank you adudi mayam comment sisu mayam amadi lai adu ngasi gi live sisu loishan ba tawjarage matumda amu mayam ga wari watai sanabagi amu soidana live thajarake ya maroina ngasi gi live sida akoina ngasai haijakriba wafam duni akoigi content si matek lauthoga adomgi page ta natraga YouTube channel da hapa yamna thengna jai adu yarga di tawbiganu aduga akoigi viewers listener khoti mangna tawe haiba nate amani na tawramba leiraga su akoigi fans sing aigi listener viewers sing na ubiraga di akoida adum paw haibiro hairapa su mayam ama yawi adum support tawbiyo haiba wafam sima thamjaraga ngasi gi akoigi live si loishana ba tawjarage je thengnarakanda kaubasu khumbirakte ichan aina khangdabagi udabagi tahogdabagi khumdaba oirambasi ai aina thangisengna taraga khangaga kaurakpo oiragadi ai adum khumjagani adudi mayam ngasigi oinadi live si matang swaida loisinjarage